Delhi Red Fort Metro Station gi gate number 1 manakta plan toramba mapangan kallaba car bomb ama pokhaibada miyoi traum de siri kunmanga hena soklei thaudoga sigi matangda Prime Minister Narendra Modi na Home Minister Amit Shah da mathau taba thabak sing lokhatnaba khangan khrei Home Minister da Security Agency sing da pau pi khrei Salibata asigi tareta lebak asigi national song oriba bande matarambu union lengakna lebak asigi mafam sinba thungna sakna ningsing hanba thoram sing pangtokraba matung Ngarang Marini Chanba Numita Lebak Asigi Mi Khwaidigi Yamna Kungba City Singga Manungda Ama Oiriba Capital City Delhi Red Fort ki Metro Station gi gate number 1 manakta car amada plan toramba mapangan kalaba pom ama pokhai halakpada Thawdok thokphomga nakna leiba miyoi 19 lekhidrei aduga atopa miyoi 15 gi mathakta asok apan nangkhibaga loinena bom pokhai famga nakna khamba gari khara sumaina sakrei thawdok asi ngarang numidang pung 3 rom tarakpada khangaudana thokibani hairi agency ki pauna haibada mafam asida bom pokhaina mai sakle haibigi pau Delhi gi fire service ta pirakpadagi Panthadana fire station astagi fire tender 7 sangsinduna sakliba mai sing muthatuda kanna bhonaki Thawdok asigi pau tabaga Home Minister Amit Shah na Delhi Police ki Commissioner Thawdok adugi matangda yengsinnaba khangan khibaga loinena Intelligence Bureau gi Director Gasu Thawdok asigi matangda toina pau phonaki haina pau gi agency amana report tarakli Thawdok thokphomda fire service ki personnel sing khaktanatana National Security Guard NFZ National Investigation Agency NIA amasung forensic expert singsu mathau taba khusu khulai singalorena sangsinki Delhi Police ke Special Cell ki team ama amasung CRPF ki DIG Kishore Prasad na lusing ba team ama susang sinduna yengsinki thawdok asibu hak thengna hauraba dukan phamba auto rickshaw thawba miyoi singna security person singda phungdoropagi matung inna ngarang pungpukhai bagi ahoba makol asigumba mamang thakta ekhoi amukta takidrei mapangal kalaba bom asi pokhairakpadagi aihak ahumlak tusinki hainasu dukan phamba mihoi amana phungdokhibaga loinena thawdok thophangi manakta leiba ekhoi pumnamak siragadra haibagi mi paibasu pokhi hairake aduga bom pokhai halaki ba mafam asigi akoibada haksangi kaya sing suna yaudra haksang sing khong amasung khut yauna tongan ba haksangi saruk sing lambi da saithokuna tabasu thengnaki aduga miyoi kya asi anana hankhiba asigi mathakta bom pokhai famga nakna khamba car kya su maina sake thawdok asi Prime Minister Narendra Modi na su haksina lobuga loinena Home Minister Amit Shah na thawdok asigi matangda yengsinaba poktak pikre hairi thawdok asi thorakpadagi khudakta Maharashtra gi Mumbai yauna Uttar Pradesh ki city singda su mikupna humsingna lehankhre hairi thawdok asida soklaba miyoi sing Delhi gi Loknayak Hospital da pukhatuna laikatnaki thawdok thokphomda tongan ba security force ki agency singge personnel singna ambulance sing sizinaduna asok apananglaba singbu laying sangda puduna laikatna na bahonaki thawdok thokphomda lakhiba security gi makok thongba official singge manungda ama oikiba CRPF ki DIG Kishore Prasad na Paumi Singna thawdok asi mari leina ba wahang sing hangkrabasu mahakki maikaidagi di thawdok asigi matangda phungdorokpa nganmali amasung aihak hojik thawdok thokphomda lakpada ngairi haibadagi hena atai wafam sing phungdo uyakhidei bom asi desire car amada plan torambani haina thawdok thokpa matamda naknga leiba auto rickshaw thawba miyoi amana pauge agency amada phongdokre hairi adu moinamak thawdok asi karamba miyoi singna karigidamak satharamba thawongno haiba ngarang numidang pung 10 rom tarakpada fawba khangmangam khudrei tongan ba security force singge maikaidage su ngarang numidang atengwa fawbada thawdok asi senari ba miyoi singge langa langjin phangba ngamkidabada natana group amatana thawdok asiki matangda claim torakpa leikidri Senapati amasung Kangpokpi district lairiba Christian ichinin sing nungsi chanana leiminanaba MIC na appeal tawrakli Lord Jesus na Aikhoigi Holy Bible da takpi tambirambagi matungina Senapati amasung Kangpokpi district lairiba Christian ichinin sing na santi amasung nungsi chanana leiminanaba Mizo Integration Council MIC gi maikaidagi appeal tawri hairi council asina thadorakpa chirol lamana hairi taraga taruk suba chahi chagi matam asida aikhoigi Pari Puri Singh asi China dagi India ge North East region Singh maru aina Housing Mizoram haina khangnariba Lusai Hills asida migrate torakhibani aikhogi ipa ipu Singh adu lol culture amasong tradition amata oina ponsenduna yamna
khangba kanbaga loinana ningtamna hinglakibani Mizo hairiba masing asimaksu Kuki Chin Jomi yauna Myanmar Bangladesh amasung India da common oiba heritage amasung collective identity sing leiba tribe sing yauna tribe sing amasung clan singi family represent toribani tribal amasung Christian ama oina Mizo amasung Naga singi marakta senglaba mari adu leminaribani ekoina Christian da thazaba thambaga loinana ina kullaba aikoigi tribal heritage asina aikoi maselgi marakta understanding reconciliation amasung cooperation pinaduna pillar ama oina thamgadabani maramaduna senapati amasung kangpokpi district lairiba Christian bunung sijaba aikoigi ichin inau sing amana amabui kai kumnaduna amasung thazaba thamduna nungsi chanana lainaba appeal tawri loinana Mizo Integration Council ge maikidagi hairiba maram sing asida thazaba tambaga loinana stakeholder sing community leader church leader youth sing amasung civil society sing na collective effort asida puna saruk yanaba appeal tawri santi understanding amasung unity na aikoi amata oina punsinduna aikoigi tungi future adu sakat minasi loinana aikoigi community asigi hayengi damak hena nungsisanaba ama purakna bohana minasi hairi BL Santos amasung Samripatagi numit humnegi Manipur gi khongset MLA singnade lengak ama semnanaba thaurangi makhada lakpani haina thajanari BJP gi National General Organization Secretary BL Santos Party asigi North East in charge Samripata tha asigi tarani thoida numit humnegi khongset ta Manipur da thunglagani Lusingba ani asigi khongset asi hanegi Chief Minister Nongthombam Biren yauna party asigi MLA singadi anoba lengak ama semlagani haibagi thajaba thamlei thajaba yabom phamdagi phangba pauna hai makhoi ani gi Manipur khongset asi Churachandpur da sujat kadawri aduga Senapati district headquarters sasu yawgadawri tha asigi tarani thoi da Imphal da laklaba matungda makhoi tha asigi taramari da hankigani khoi ani gi khongset asigi matangda BJP Manipur state unit ki oiba anirak suba bifam ngasi su phamkrei makhoi ani gi khongset asi party organization mapangang kakhat hanaba thabak khara hena tauba yananaba party asigi worker sing unanaba thauram mayam ama silei party gi worker unaba khaknatna MLA sing su tonganna natragana punna unarabasu yai adumoina bakhandiki khongset asida Manipur da government ama semlagani haibagi thajabadi sunglaimak leite sumutagi government ama semhanba yabagi oithokpa leibra haibadudi makhoi anina kopna yengsilamgani aduga center gi awang bathakta leiriba leader singda makhoi anina chatlubagi marik sumba pautam pigani MLA singadi makhoi gi khongset asi puwari oigadaba yamna maru oiba khongset ni haina singthanare makoina Imphal da leiringai da government ama semnana bagi tangda MLA Singga yamna kupna khanagani aduga mathang ta fawbada government semangani haina thajanari India da sathariba terrorism gi thabak thoram sengna misam miyam da akiba poknare biological weapon sijinaduna miyoi kya hanana bahonaramba doctor ama yauna miyoi ahum phare Telangana da leiba doctor amana atopa miyoi aniga khusamnaduna khwaidagi khudong thiningai oiba biological weapon sijinaduna miyoi kya paktakna hatnaba thorang toramlei resin haina khangnaba malemgi khwaidagi khudong thiningai oiba biological weapon sijinaraga miyoi kya paktakna hatnaba thorang toramliba doctor adu Gujarat ki anti-terrorism gi ATS na fare malemda khwaidagi khudong thiningai oiraba biological weapon ne haina launariba Raisin hairiba posak asigi manam namba khaktada haksangi kayat punamak amang ata thokanduna mi sihali hairi chemical weapon convention gi schedule 1 gi makhada classified toraba raisin ga loinana faraba doctor amadi atei miyoi ani adu Islamic State Khorasan province ISKP ga samnaba miyoi ngaktani hairi hairiba miyoi singa sina Delhi Ahmedabad amadi Lucknow gi miyam tenba mafam singda chatuna attack tathanaba thorang lokhalam namba thengnari hairi Gujarat ki Director General of Police na phongdorakhibagi matung ina karigumba miyoi sing adu ATS na matam chana faramdaba tarabadi miyoi kyamarum siramba yai hairi faraba doctor adu ki maming Ahmad Mohiuddin Sayed Kawe China da MBBS tamlakhibani hairi investigator sing na phongdorakhibagi matung ina hairiba miyoi asina medical tamlakpada khanglakpa loksing pumna maksijinaraga khudong thiningai oiraba raisin hairiba biological weapon makhal asi semlaga miyam tinba mafam singda chatuna chanaba chinjak amadi thaknaba mahi singda yansinanaba thorang lokhalambani report amagi matungina raisin hairiba polam asi miyamna kinaraba cyanide tagi saruk lising taruk hena khudong thiningai oi raisin makup khara
खकना मियोइबगी कैचसिंग मथौ लेफंदुना मी सियनबा ngami hairi गुजरात की ATS ना डॉक्टर साइद कलोइना फारबा अतोपा मियोइ अनि अदुदी मोहम्मद सुहेल अमसुंग आजाद कवी मखोइना पारंबा ग्लॉक पिस्तोल अनि बेरेटा पिस्तोल अमा अमसुंग नोंगमई मरु कुंट्रा फागटपा ngamle लाइसेंस सुंगबदा सिजिन्नाबा कैस्टर ऑयल लीटर मरीसु मखोइदगे फागटपा ngamखे फारबा मियोइ सिंग अदु ISIS की याथंग मतुंग इन्ना थबक तोबा मियोइ ngakतनि हाइरि ngasi yumthong khudinggi thonggal da MEIRA KATPIYU JDO mamang seida kuki khulai paiba singna jiribam da pikliba angang yauna miyoi nipan tamthina hatkiba thodok adubu ningsingminaduna ngasi numidang jiribam yauna state asigi miyamna yumthong khudinggi thonggal da MEIRA KATPIYU haina jiri development organization JDO na miyam da paujelakli jiribam gi babupura da leiba Helena hotel da ngarang pangthokkiba paugi mifam amada JDO gi president alangbam dewana mathaki wafam asi phongdoraduna mamang saida jiribam gi barak cycle area da gi miyoi ni hana halamlaba matung apikpa angang yauna miyoi taru kuki khulai paiba singna phalna pukhraga tamthina hatlaba matung barak tura thadarakibani laibak thiba thodok adubu amadi laikhidraba singbu ningsingboina makoigi haksang sing leiron chankiba mafamda ngasi MEIRA katpagi thoram pangtokani masida miyamna saruk yabiyu jiribam gi miyam yauna state asigi mipum khudimmakna ngasi numidang thonggal da MEIRA katuna solidarity utpagi thoram pangtokminasi loinana mihat aduda chenaba singbu maireina ba authority na phaduna amadi cherak piduna mihat asigi justice panganbiu hainasu elangwam dewana lengak taksilakli Tangkul Naga Longgit Tampaki Islam Beset Nimpu Lairiba si kun mangada hantahanaba aduga singina kuntra mangada hengatnaba warep aruba oirakadauri Tangkul Naga Long TNL na sinduna tha asigi tareta TNL office kam multipurpose complex sa pangthokiba delimitation gi matangda nomugi oiba consultation meeting na Manipur gi hauzik lairiba sing amasung tamgi pak sauba jaga asi yenglaga tampaki Islam Beset nimpu lairiba asi kun manga da hantahanaba aduga singa Islam Beset kun lairiba asina kuntra manga da hengkatnaba warep laukhiba amasung madubu thabak oina onthoknaba sarkar taksin kiba asina maram oiraga tampakta lairiba singi laibak aruba fibam da lakadauri TNL na sinduna pangthokiba consultation asina Manipur gi apunba pak sauba lamgi sarukki chada marfutara di tribal singni aduga chada tarana belini aduga misingi oina su tribal singi oina lakh tara manga aduga beligina lakh tara tare ni maram maduna equality amasung justice ke principle da Manipur gi tribal singi oina lairiba Islam Beset humpu asida proportionate oiba miyamgi mihut lehengadabani maram aduna lairiba Islam Beset humpu asigi manungda tribal na kuntra manga aduga belly na kun manga oigadabani hauzik lairiba Manipur ki legislative assembly gi budget asi Article 371 sigi matungina belly amasung singi oina ani thokna khaidokadabani budget khaidokpagi thabak asi thinthadana tawgadabani Manipur ki tribal sing yaifanabagi damakta Article 244A ki makhada 6 schedule chana hangadabani haina laukiba warep asi yamna kiningai ni Tangkul Nagalong na laukiba demand asimak sahi asigi July 12 da Manipur governor da memorandum pisinduna haukiba chahi kya asi tribal singbu sakniba ama oina trade tawbire maram aduna demand asi thabak oina pangtokadabani haina taksinba laikrabani lisingani ga tara mathoi gi session report matung ina Manipur gi apunba population lakh 19 ga lising yankai manga ga chatret marfutara mari gi manungda maitaina lakh 12 ga lising yankai mathoi ga chahum ga sumna taret oina apunba mising gi chada nimpu humdoi ga sumna marfu nithoi oiri pangalna apunba misingi chada nipan ga sumna nimpu oiduna punna lakh 2 ga lising kuntra mapan ga chanipan ga kuntra tarukni tribal gi oina apunba misingi chada nimpu mathoi ga sumna ani oirabasu tribal sing asi chingdangakta leiba nate tampaki khaidokraga singi tribal gi sarukni haina count tawriba asida valley da leiriba kuki naga tribe sing asigi mathakta Nepali amasung atopa furuk kaya su yauribani masigi mathakta chingi district singda abnormal oiba chada chamaga nimpu humdo yauna population growth hengalakpagi achoba wathok kaya su leiribani hairiba abnormal figure aduda yumpham oiraga chingi Islam Beset kuntra manga aduga valley gina
15ꯗ ꯍꯟꯊꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯁꯤ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯁꯤꯗꯥꯎꯒꯦꯋꯤ ꯗꯥꯝ ꯌꯥꯎꯅ ꯁꯥꯟ ꯕꯣꯔꯗꯔꯒꯤ ꯃꯔꯨꯑꯣꯏꯕ ꯖꯒꯥꯁꯤꯡ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪ ꯊꯥ ꯗꯤꯁꯦꯝꯕꯔ 19ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯂꯦꯞꯇꯅ ꯔꯤꯕꯦꯜꯁꯤꯡꯅ ꯈꯨꯗꯨꯝ ꯆꯜꯂꯝꯕ ꯃꯐꯝ ꯀꯌꯥ ꯂꯧꯁꯤꯜꯂꯛꯂꯤ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯍꯥꯟꯅ ꯔꯤꯕꯦꯜꯁꯤꯡꯅ ꯈꯨꯗꯨꯝ ꯆꯜꯂꯝꯕ ꯁꯤꯗꯥꯎꯒꯦꯋꯤ ꯗꯥꯝ ꯌꯥꯎꯅ ꯃꯟꯗꯂꯦ ꯂꯤꯖꯟ ꯑꯃꯁꯨꯡ ꯁꯥꯟ ꯁ꯭ꯇꯦꯠꯀꯤ ꯃꯟꯗꯂꯦ ꯇꯥꯎꯟꯁꯤꯞꯀꯤ ꯃꯔꯛꯇ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯀꯌꯥ ꯑꯃꯁꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯦ꯫ ꯁꯤꯗꯥꯎꯒꯦꯋꯤꯒꯤ ꯗꯥꯝ ꯑꯁꯤ ꯔꯤꯕꯦꯜꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯀꯃꯥꯟꯗ ꯕꯦꯁ ꯑꯃ ꯑꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯔꯝꯕꯅꯤ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯨꯟꯇꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯤꯂꯤꯇꯔꯤꯒꯤ ꯀꯂꯝ 5 ꯌꯥꯎꯅ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 10ꯗꯒꯤ ꯍꯧꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ, ꯂꯣꯏꯅꯅ ꯅꯕꯦꯝꯕꯔ 8ꯇ ꯃꯄꯨꯡ ꯐꯥꯅ ꯖꯒꯥ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ 19ꯅꯤ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯑꯣꯐꯦꯟꯁꯤꯚ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ 92ꯔꯛ ꯊꯣꯛꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯕꯦꯜꯁꯤꯡꯒꯤ ꯍꯛꯆꯥꯡ 13 ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ 70 ꯌꯥꯎꯅ ꯑꯇꯣꯞꯄ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯔꯤꯕꯦꯜꯁꯤꯡꯒꯤ ꯀꯃꯥꯟꯗ ꯕꯦꯁ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯕ ꯉꯝꯈꯤꯕ ꯑꯁꯤ ꯃꯟꯗꯂꯦ ꯇꯥꯎꯟꯁꯤꯞꯇ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯈꯤꯕꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯍꯧꯈꯤꯕ ꯑꯣꯒꯁꯠ 23ꯗꯁꯨ ꯔꯤꯕꯦꯜꯁꯤꯡꯅ ꯈꯨꯗꯨꯝ ꯆꯜꯂꯝꯕ ꯐꯌꯣꯡ ꯇꯥꯎꯟ ꯒꯣꯜꯗ ꯃꯥꯏꯟ ꯑꯃꯁꯨꯡ ꯑꯜꯐꯥ ꯁꯤꯃꯦꯟꯠ ꯄ꯭ꯂꯥꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯒꯤ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ 2 ꯂꯣꯟꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈꯤꯕꯒ ꯅꯨꯄꯤ ꯂꯣꯟꯕ ꯅꯨꯄꯥ ꯆꯍꯤ 8 ꯐꯥꯗꯣꯛꯄꯤꯒꯗꯧꯔꯤ꯫ ꯑꯁꯥꯝꯗ ꯅꯨꯄꯤ 2 ꯂꯣꯟꯕ ꯊꯤꯡꯅꯕ ꯕꯤꯜ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯉꯁꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗ ꯑꯁꯥꯝ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯕꯤꯜ 2015 ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯒꯤ ꯊꯤꯡꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ 3ꯁꯨꯕ ꯁꯦꯗꯨꯜ ꯆꯠꯅꯕ ꯃꯐꯝ ꯈꯔꯗꯗꯤ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯑꯊꯤꯡꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯅ ꯂꯣꯏꯅꯕꯤꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯅꯅꯕ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯅꯕ ꯑꯅꯧꯕ ꯁꯦꯡꯁꯟ ꯀꯥꯏꯊꯣꯛꯂꯒꯅꯤ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯄ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯆꯍꯤ 8 ꯐꯥꯎꯕ ꯐꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯤ꯫